Online Manipur YouTube channel being bir bama bum nam po muka na taram nok seri han badem na maru iba pawam update thamjage Manipuri High Court mobile internet service ki Athingba makha tana saang-thaba yararoi internet service asisu freedom of speech ki saruk amani maram asina Manipuri lengang state asida mobile internet service ki thamliba Athingba asi makha tana saang-thaba yararoi haina Manipuri High Court na khangring kre Chief Justice Siddharth Mirdul amadi Justice Golmai Gaiful Silu Kabui anigi evidence bench amana state asida hojik thok libe irang asina konsinda bangphum sing the internet service restore tawnaba mamang da khanghan ba leikhrabasu ngasi phawba lengang na mapung phana thabuk lokhatriba karigino haina Manipuri lengak ta takhat khre internet ban ga mari len sathakiba public interest litigations PIL gi hearing adu the justice Mirdul na logi matung ina lengak na mari leinaba Athingba thambada ayaba leiraba sumiyoi amagi hakti matpa yade state asigi mafam kharkhak natana ayam mafam singda mahusa gi film da laklabani na internet service kari gi damakte restore to yadribano haina lengak ta wahang hangki panba yabadi mamang tha da Manipuri High Court state asigi irang leitaba district headquarters sing the trial basis the mobile tower sing mathau tawhanna ba lengak ta khangan ki basu leikrabani video sing bibagi damakta mayam pum nang po muka na tagachari ano update ki damakta online Manipur YouTube channel na subscribe to giramu. Thank you.